Border town Moreh da Thokliba Erang Yengsinnaba Armygi Makok Thongba official sing Ngasi Moreh da Thungkhre Kuki Khulai Paiba singa Myanmar gi chin Kuki militant singa manaraga Moreh da leiba state forcing da nong makang da satharagliba attack asigi matang da Yengsinnaba GO3 Corps gi Corps Commander Lieutenant General HS Sahi AVSM amasung IGAR South ki Inspector General Major General Rajan Sarawat BSM ngasi ayuk akhanaba helicopter anida Moreh da Thungkhre press na fangba paw amagi matungin na ngasi ayuk pung 9 minute mangarom tarakpa duwaida akhanaba helicopter anida HS Sahi amasung Major General Rajan Sarawat ane IGAR South ki helipad tagi Moreh gi damak khongsan khibane Moreh da yauraba matung Manipur Police ki DIG Range 2 SP sing amade BSF ki Makok Thongba official singa unaduna hauzik Moreh da wediba phibam asigi matangda security meeting ama pangthokhe loina na kuki khulai paiba singna ngahak leitana nongmai kapsilagliba mafam singsu yengsilamgani haina su pawasina makha tare nakalamarom da press na fangba paw amagi matungin na hauzik Manipur lengak na mayok nariba internal amade external threat sing asigi matangda kupna Yengsinnaba Stern Command gi JOC in charge Lieutenant General Ramchandra Tiwari ngasi ayuk pung 13 taba matamda Imphal gi Birti Kendrajit International Airport ta thunglaragani haire Panbayay border town Moreh da ngarang kuki militant singa security force singa bom yauna nongmai kaya kapna khraba matungda Moreh town da pamdaba thokdok sing thoktanaba Tengnopal district magistrate na mafam asida total curfew thamjinkhre